Chingda chatuna program kaya paikhatpa ngamba Chief Minister na Maheiroi anigi Langla Langjin Puthokpa ngamdriba asigi manungda kari aronba agenda leibagi haina hanagi Minister A.K. Mirabai na lengak hanglakli wafam masing asi tawbung khokta leiba A.K. Mirabai gi yumda pangthokpa paugi mifam amada mahangna phongdokhibani paugi mifam aduda mahangna makhatana hai haukiba July 6 tagi thiba khangdana lakhiba luang bi linthoi ngambi amadi Hemanjit ki Langla Langjin Puthokpi haiduna asukuiba matam ase Manipur gi Governor Chief Minister amadi Security gi makok thongba officer singda taknaduna lakhibani adubu ngarang ikhang khanghaudana angang ani asi tamthina hatbagi photo khara social media da viral oirakpadagi Chief Minister na case asi CBI da sinakre miyam pungning tapthabyu haina press release ama thadorakli base laibak thibani Manipur gi law and order gi fibam fail oire kuki furup ki nupi ani fi thongdana khongoi nei haibagi matangda laibak asigi Prime Minister yauna laibak pumjau thinba makhai awawa phongdoktuna pungkun ga mari gi manungda chenaba sing phagatuna logi oiba action lokhatki adubu tungi yumbi oigadori ba Maheiroi angang ani asigidi lengak na ngasi fawba Langla Langjin Puthokpa ngamdana leiri angang anigi case asi CBI da sinaba sina loirabra state force amadi central force masing khangdana leiraba matam asida Manipur gi manungda mangkiba angang ani thiba phangjibase lengak na thausadabagini haina so A.K. Mirabai na phongdokhe Horiba ihau asina maram waraga mayum leitaba mi mayam chingase karamba matamda aikoi makoi khunda leita hangi ga dori bage haibasini akoi na hangingi bo wakan aduna atuba matamda nga panjari bo wafam kaya singase thabak oina thokpi baga loinana leiriba angang ani sigi tawbam thokpa lawbam thokpa adugumlaba senaba mioi singado atuba matamda phaduna CBI na inquiry tawbada hena mateng oinabagi damakta CBI na inquiry ase karamba matamda loigadagi haiba ngamdaba aduguma mani state force ki tawbam thokpa tawbiyu state force fail loibagi masak ekoi praja da utopirakanu nakoi gi achonba praja gi achonba government gi achonba je praja da utopirakanu haiba wapam je ai wapam khrasi ai thamjari Maang na makhatana hai irang asi Manipur lenganga state force sizinaduna matam chana loisin haudabadagi lamdam asida central force kaya thajilaklaba matam asida lenganga karigumba amata haidana matam gi awan ba wafam kaya phongdoklibasi nungaijade Union Home Minister Amit Shah na irang asi loisin ge Mirabai bi sing fajilo haina phongdoraklibasi laibak thibane wafam asidi Manipur bu sit thawaidabagi wangangne tampaktana lo chanaduna leiba aduga chingdana tawning batawhanduna thamle tampaki mafam khudingmakta internet thingduna miyamda chawna khudong chadaba piringai cherakta chingi mafamda internet yahalambagi thawong miyamna khangnarakpadagi Manipur pumbada internet yahalakpagi thodok laikrai asukuiba matamasida lengak amagi tawfam thokpa mathau pangthoktana lakpadagi thawai khubakta haptuna mareibak kannabagi damak chongthorakliba khulngakpa sing fajin punsinbagi thabak chatharakli adubungasi fawba mafam matam chana irang asigi waroisin purakpa ngamjibagi maram kari leibagi haibase athuba matamda lengakna sengdokpiu haina so mahangna lengakta taksilakli Maheiroi bi mai ben sing amachung ngasi state force sing jina ani gi marakta tawriba laraya che makhata na tawhan bi bagi mahutta ngasi di athuba matamda ngasi sing amachung tam ani gi marakta hana gi lerami ba nungsi bagi mahing ado amuk ana pusalak na bo hona biu nataba taragadi taseng namak maitai nongsa ni haiduna lauriba athobani akanbani adun lauriba che maya yaudra sasan leitraba adugumlaba punamak fail loiraba Sarkar ama lairi haina haigadoribra laiti haina haigadoribra masi praja miyamna hangiba ai hak isaju praja ama oina tasengna ma sarkar ase tasengna lairi haina khangba taragati tawpham thokpa isagi oba duty ase athuba matamda paikhatpiu haibasini